Indo Myanmar ngamkai da sambal khaba ki thabuk kaibu kaiweba ki utong ahobagum hotrong horabra ngamkai Pareng2 khaba sambal kaktatuna amang ata thokhalamle Union Lengakna Ministry of Home Affairs MISA ki makhada lebak asigi ngamkai da illegal immigrants sing changlakpada thingpata natana mai ka drugs sing amasung logi wangmada khusu khulai sing pusilakpa thingnabagi pandamda sahi khargi mamangdagi Indo Myanmar ngamkai Pareng ki Manipur ga tainaba sarukta sambal khaba ki thabuk satharakraba sambal Kharba matungda masibu ngak senaba mathau taba security personnel sing deploy tawdabagi sambal asigi meter samagi yankaidagi chani rom sangadaba sambal gi saruk sing kaktatuna amang ata thokhalamle hairi pauche asina phangba paugi matung ina thauthok asi Chandel district ki manung seleba Molcham police station ki jurisdiction na konsinba Changpol khulgi area oiriba border pillar number 67 amasung 68 ki marakta thokpani hairi border pillar ani sigi marakta khaba ngamkhai gi sambal saruk sing tha asi ani ki numidang kaktatlaga inthu duna thamlambani hairi Thabuk asi satharabasum mafam asibu ngak senbagi thautang lawrokliba Assam Rifles ki personnel singna bagjona khanghodre hairi namkhai Pareng da sel amasung matam sangwagi mathakta masing yamlaba security personnel na ngak senduna satharaliba sambal khaba gi thabuk ta yet apan piba oina thoktuna kakhatuna manghalambagi thaudok asi karamba mioi kaglupna karigi tabak satharambano haibadu sapsana khangba ngamdri adum ainamak pawasi gi matung inati May 2023 dagi Manipur thorakiba kanglup ani gi lan asibu khalamliba Kuki Jo singna nauna semlaga Myanmar da best of Kuki National Army KNAB amasung tamu area da operate tawriba People Defense Force PDF ki cadre singi thabuk tawminakliba village volunteer Eastern Zone BTEZ haina khangnaba amasung India lengak su tawnaba da yawdaba kanglup asigi miyoi singna kaktalamba oigani haibagi thajaba thodok thokliba maham asida naknana leiba khunja singna thajan hauri panbe abada chaliba sahi asigi metara ga mari da su Chandel district ki New Samton area da Myanmar rom dagi Manipur gi ngamkhai lansin duna sanglakpa Myanmar dagi best tobu lan hulu magi kadar tara na border fencing gi thabuk ta et papirak padagi Assam Rifles ki khutok na bada lan hulu adu kadar tara lekhidabani makhoi gi AK47 rifle taret M4 rifle ama RPG launcher ama single barrel bridge loading rifle mari yauna fa makhali kusu khulai sing phagat ki baga loina laikidraba kadar tara dagi haksang sing Myanmar masang to oibadagi thodok thokliba mafam adubu konba Molcham police station da AR nu khusin nabagi thodok laikhrabani Myanmar da best of Kuki underground organization sing Myanmar hunta gi lanmi thengnanaba khudong sadaba mayuk narakpadagi Manipur da saidangpum lawna sangsilakpada Khagalak libangam khoi ge sabal asin apan bu oigani haibadagi makhoina sambal sing asibu kaktatuna amang ata thokhalam bu oigani haidi matam khargi mamang da sung more PS na Koliba border pillar number 77 ki area da namkhai ki sabal gi yot ki makhong taraga manga kaktatuna huran duna pugibagi thodok laikhrabani maram asina Ministry of Home Affairs na mangjil thaduna honaragliba ngamkhai sambal khapagi tabuk asida makha tara et apan amasung amang ata thorak tana security force ki baike digi mathau taba thabuk sing laukalakpagi mamide tadri maram asina MISA na paikalakliba sambal khapagi tabuk asi kaibu kayoibagi maning mamang hotrong hoba utongi phibam da leirabra haina su thodok asibu Haktheng nanaba khunja singna hanglakhi Churachandpur district ki Tuibongda lainga ki thabak tawba mioi singna lainanabagi damak semgot sagatuna thamliba quarter singda lanai mioi kharana kanglon kaina leishile haiduna open letter amma thaduna tangtin khuf mate na chief secretary da wakat kre thakta minority oina leirabasu state ki thakta majority oina leiba community kaya yauri population chat ani dagi Tana Laiba community singda minority status pigadabani BJP MP Bihar Bhim Singh Russia gi sakhen mi nupi singna supnagi India gi nupa sing pami haina phongdorakiba video viral oirakre Russia gi sakhen mi nupi singna Pakistan amadi Bangladesh ki nupa singi mahuta supnagi India gi nupa sing oina pami haina phongdorakiba video viral oikre Report asigi matung ina Russia ki President Vladimir Putin na India da lakhiba aduga mari lainana Russia ki konung Moscow da laiba Pakistan gi blogger amana masak matau fazabi Russia nupi ahum da kadigumba Bangladesh Pakistan amadi India gi nupa singi manungda karamba laibak singi nupa singna hena pami amadi luhongba pambagi haina hangluba wahangda khudakta nupi ahum aduna India nupa oina pami haina phongdorakhibani Pakistan gi blogger aduna karigidamak India nupa singa luhongduna leiminaba pamlibano haina hangluba wahangda Russia gi nupi sing aduna India gi nupa sing nupi bu yamna cheksin na amadi luna chana tawbibaga loinana nupi bu ikai khumnabiba oi haina su khumlakhibani viral oirakraba video aduda Yamna mayek singna Russia nupi sing aduna khulmlangkhiba paukhum tabada wahang hangluba Pakistan gi blogger adu ikai nusi yanaki hairi Russia nupi sing aduna puirakhiba paukhum adu taraba matungda Pakistan gi blogger aduna video dumakta da Bangladesh amadi Pakistan gi nupa singna wakhal thoina nungaitaba tawbiganu haina su appeal tawki nakal amarom da viral video adu ubada India gi nupa sing di kham thengna harauna loinana comment lak kaya pinarakre hairi chenaba gari mapu fare haukiba leba pukpa numiki numidang da thawal kiam sifai babu kaithel da soibam keso umfuga manga kauba mioi ama car amana thomlambadagi leikhidaba thodokta chenaba
Gari adubu thaurakhiba Nambolgi Maibam Chingning Makha Leikaidagi Oinam Herojit Kuntraga Tare Apokpa Leikidraba O Budi Chandra Fare Hairi. Accident Anida Mioi Amamam Sire Ngase Yupung Taraga Minitara Rom Tarakpada Hangang PS ki Manung Chaliba Koirengai area da Makhong Chatpa Mutum Okendro Apokpi Mutum Ongbi Memchobi Kauba Maiba Khul Maning Leikaidagi Mioi Ama Garina Takpadagi Soktuna Ras Medicity da Laikan Naraklaba Matung Nungtilpung Amaga Minikul Mangarom Tarakpada Kanbangamdana Leikidre Hairi Amaram Dangarang Numidang Waram Pung Taruk Makhairom Tarakpada Tidim Lambigi Harvard School gi Crossing the Cycle Thorokpa Loremam Tomba Yankhaiganipan Apokpa Leikidraba El Mangi Kauba Nambo Loremam Leikaidagi Mioi Amasu motorcycle na Thombadagi Asian Hospital da Laikan Nabada Kanbangamdana Leikidre Hairi. Pakistan da Leiramba Hindu gi Laisang Lising Amaga Chanipan ga Humpuga Taret ki Manung da Hojik Supna gi Laisang Kuntraga Taret Khakta Ngairi report. Pakistan da Leiramba Hindu gi Laisang Lising Amaga Chanipan ga Humpuga Taret ki Manung da Hojik Supna gi Laisang Kuntraga Taret Khakta Ngairi haina Anobo report amana Fongdorakli Minority Cox haina Khangnaba Committee amana Fongdorakhiba Anobo report asigi matung ina Sava Sharif ki lenga asina Pakistan da Leiriba minority oiraba Hindu sing yamna fazana ngak senduna makhogi fangfam thokpa right sing adumak piri haina claim tawrabasu ta sengna yengluragadi leibasi da Leiriba minority sing awaba madi khudongcha da kaya chawna mayokna duna leiri masigi mayek larba khudam hairagadi Pakistan da chahi kharagi mamang da Leiramba Hindu laisang Lising Amaga Chanipan ga Humpuga Taret asigi manungda supnagi Hindu laisang Kuntraga Taret khakta hangduna leiriba sini masida natuna Pakistan da leiriba minority oiraba Hindu nupi singda namduna luhongbiba amadi namja namthe nabiba gi thawong lepa leitana adumak thokli loinana leiba sida leiriba minority oiraba Hindu singna thengnariba awaba kaya gi matangda wakatlabasu achumba wail fangba ngamdana leiri minority oiraba Hindu singna achumba wail fangnaba court kaba haiba sisu matam amadi sel yamna changbana crime khudingma court yauna chatpa ngamdri maram maduna India yauna malemgi leibak singna Pakistan da Leiriba minority Hindu singna thengnariba awaba sing asi kokhanaba honabada mateng pangbiu haina su appeal tawrakre hari. Karna khamduna thamba trakta thengaibada MBBS Maheroi Mari Sikre Uttar Pradesh ki Amrohoda Delhi Lucknow National Highway da makhoigi yangna thorakpa car aduna khamduna thamba DCM truck amada thongaibada MBBS Maheroi Mari mafam aduda sikre haina sagol se numita official singna fongdokre thaudo adu yumsa gaisa gi numidanga thengbada thokhibani Thengai khibagi sapu adu yamna kalli madudi car adu pungsup supchinkre amasong tongliba sing adugi hingnabagi tanja leikhidre haina thaudo aduda uhoba mioi singna haiki pau adu fanglaba tungda khudakta mafam aduda police thunglaki amasong postmortem gi dama hakchang sing adu thakre sikhiba mioi mari adu loinamak Venkateswar University gi MBBS Maheroi sing ne University official sing adu sumafam aduda thunglakre mioi sing adugi masing adu khangnaba honari amasong makhoigi yumgi imung manung singda pau pikhrogani hariba numidang adu maktada 9:45 PM aduaida Amrohada Gazarola National Highway da truck amaga motorcycle amaga thengai na bada naha ani sikre pausing gi matung adugi matung ina sikre naha sing adu Lakhimpur Kheri district Sona Khurda village dagi Deepak amasuk Nitin kawi makhoina bike rider sing oina thabak tauba Gurugram dagi mayumda halakpada khudong thiba thaudo adu thokhibani India ga marup oiba Brazil da lupa crore 5 mari rongi oigadaba sanagi achoba khan ama fangbangam kre India ga marup oiba Brazil da lupa crore 5 mari rongi oigadaba sanagi achoba khan ama fangbangam kre haina fangduragli report asigi matungina yamlaba sana sing asi lokthokna bahona bada Brazil gi environment chauna akai bakaya tholakre Brazil gi para hariba state amagi umangda sanagi khan ama leiri haina kanglakpadagi chawrangna meter 150 rom leibak tokthokuna yenglubada yamlaba sana sing adu thengnarakibani tasengna makti sanagi khan asi government na thengjin khrabani adubo hojiksu adumak lona thupna mioi kayana sana lokthokna bahonari hari India da nuclear khulagi aki khangpireba Pakistan machet ahum thokna kairaba yana leire India da nuclear khulagi aki khang itata tanapiriba Pakistan laibak machet ahum thokna kairaba yana lakre haina fangdorakli report asigi matungina hojik Pakistan dagi maning tamba laibak oigani haina demand tawriba si Balochistan amadi Khyber Pakhtunkhwa ni state ani sida lairiba BLA amadi TTP hariba Khutlai Paiba laloba sing Pakistan gi lanmi singna hojik laksin bangamdana laikre noma kangna Pakistan gi lanmi singna landaduna masing yamna balanmi kaya lepa leitana halakre adubu Pakistan na thawong asi India na sinuna thokan bani haina chawna mara sirakli haidi PM Netanyahu New York ta laklabadi fagani haina Zohran Mamdani na fongdokre Israeli Prime Minister Benjamin Netanyahu na New York ta laklabadi International Criminal Court ICC na fanaba warrant issue tawkiba adubu ikai khumnaba utuna fagani haina New York ki mayor oina khankraba Zohran Mamdani na kihan khangankre mayor oina khankraba Zohran Mamdani na fanaba wafam fongdokraba su PM Netanyahu US ki New York ta soidana chatkani haina fongdokre Gaza da Israel na miyon minai kya chathaki haibagi maralda
ICC na PM Netanyahu faanaba arrest warrant issue tawkraba matungda karigumba PM Netanyahu na New York to laklabadi sungsoi soidana fagani haikibani. ICC na thamkiba warol kaya asibu Israel na akan mongda yakhidabaga loinana Gaza da lairiba miyambu paktak na hatki haiba wafam Israel na reject tawkre. New York Times Del Book Forum ga virtual interview amada phongdokibada PM Netanyahu na mahang New York ta sungsoi soidana chatkani mahang na New York ta chatuna Mayor Joharan Mamdani ga unaduna wari watai kaya susana na bahonagani. New York ki ahanba oina Muslim amasung South Asian gi ahanba mayor oiraba Democratic Socialist leader Joharan Mamdani na lining laison na yumfam oiba citizenship ki Hayakibu mahakna sagatpa leite haina phongdokhibaga loinana malemda leiriba lebak khudingmakta chap manaba mieng thamgadabani. Joharan Mamdani na PM Netanyahu da natana Russia gi President Vladimir Putin su New York to laklabadi ICC gi warrant issue bu ikai khumnaba oina New York Police Department ta fanaba yathang pigani hari. Hector West Tauba ICC na haukiba chahida PM Netanyahu na Gaza da lariba miyangi mathakta war crime sing chathaki amasung miyoiba khunagi mayokta mihan mipun sing chathaki haina maral sirakiba du Israel na yadaduna lakhibani. Panba yai Israel, United States amasung Russia asi ICC da yaudaba laibak singni Mayor Mamdani na PM Netanyahu faanaba wafam phongdokrabasu US President Donald Trump nadi Israel bu mapung faana saugatuna ICC ki just amasung Prosecutor singda athingba sing thamkibani. Myanmar gi landa soklaba American journalist Mejoram da layeng chathari Myanmar da thokliba conflict asigi mathangda report launaba honabada landmine pokhairakpadagi soklaba America gi freelance journalist Colin Mahfil Mejoram da layeng chathari haina agency gi pauna phongdorokli. Journalist ase Myanmar gi chin state laiba mafam amada report launaba honabada landmine da netlubani mahakna netlubada landmine adu pokhairaktuna mahaki oithangba khonggi khongsak khudingmakta tuna amadi atei mafam kaya da tamthina soktuna laibadagi layengnabagi damak India da evacuate tawrakhibani. Mak hojik Mejoram gi Aizol da laiba in Evenager Hospital da surgery tawri hari. Mahfil asi malemgi tungan mafam da soknariba langi war zone dagi report tawbagi damak maming chapa journalist amani hari. America gi micham kaya nongmaina kaptuna hanaba honaramba Pakistan macha khulai ga kona na fakre. America gi micham kaya nongmaina kaptuna hanaba honaramba Pakistan macha ama khulai ga loinana US ki police na matam chana phaba ngam hokre hari. US Department of Justice DOJ gi maikai dagi phongdorakhibagi matung ina America gi micham kaya nongmaina kaptuna hanaba thorang toramba Pakistan macha adugi maming Lokman Khan gawi mahak chehi chawrang na kun manga rom khakta ngairiba mioi amani. Mahak chehi kaya gi mamang dagi Pakistan dagi laktuna America da leirekhibani mangon dagi afoba makhal gi automatic gun ani amadi yamlaba maru sing phangkhibani. Masida natana mahakna America gi micham kaya nongmaina kaptuna hanabagi maram iba amadi thorang asi alana yabagal loinana mahaki pandam amani haina ijabasi amasu phangbangamki. US ki police na faraba Pakistan macha Lokman Khan America University of Delaware da tamba mahirei amani hari. US police na faraba Pakistan macha Lokman Khan karigidama America gi micham miyam adubu nongmaina kaptuna hatpa pamlibano haibigi chapchaba paukhum hojiksu phangbangamdana leiri. Mahakna pairam liba automatic gun adu minute amada nongmai maru round 1,200 hena kapa ngamba afaba nongmai ni hari. Pakistan gi PM amadi Army Chief ban taunaba demand tawkre. Pakistan gi Prime Minister Shahbaz Sharif amadi Army Chief Asim Munir gi mathakta ban taunaba America gi MP Difuga mari rom na President Donald Trump da demand tawkre haina phongdoragli. Report asigi matung ina Pakistan gi Prime Minister Shahbaz Sharif amadi Army Chief Asim Munir na Pakistan da lariba micham miyam gi phangpham thokpa right kaya chauna khongoinari haina maral siraduna makhoi ani gi mathakta ban tawgadabani haiba demand sing adu tawrakhibani hai. Modi na Russian President Putin taramna okre naknaba mari utuna kar amata da tongminakre. Malem asida India na makhoi gi khwaidagi ariba amasung khwaidagi maruoiba strategic partnership singi manungdagi ama amuk hana chesin hanba oina uriba pung kuntarir ki khongchat amagi damak Russian gi President Vladimir Putin na sagol singi numidang wairam da New Delhi da landing tawrakre. President Putin na ngasi Delhi da 6:35 PM na thunglaki Palam Airport ta mahapur Prime Minister Narendra Modi na lengolaga taramna oki. Prime Minister na Russia gi President adugi damak lanai chaklen amasu sengani. Luchingba ani aduna airport gi lanai gi oina laiba ani gi marakta lainariba mari sing amasung strategic ki naknaba adu utuna gari amata da tongminaki. Luchingba ani na kunga humdoi suba India Russia Annual Summit adu co-chair tawgani. Summit aduda intergovernmental agreement tara hena amasung commercial MOU tara ga manga hena sahi tawnaraba yai. Government likun singi matung ina khongchit asida trade expansion, healthcare, cooperation, fertilizer, shipping, agriculture, connectivity amasung mobility partnership singi matang da maru oina khanagani. Maki khongchat asida Putin na President Draupadi Murmu na yumbu oiduna sinba state chaklen
saruk yagani amasung Delhi da pangthokpa thoram aduda Russian Media Network RT gi NN edition adu haudoklaba yai maangna Mahatma Gandhi da ikai khumnaba unnaba ras gatasu chetkani President Putin gi khongchat asi chahi kun gi manungda India US mari sing khwaidagi fattaba matamni haina Indian official singna phongdokliba tangkak amada lakhibani Washington handak Indian goods singi mathakta chada 50 gi tariff amasung India na Russian oil